Hello guys, welcome back. ꯉꯁꯤꯗꯤ ꯃꯦꯒꯤ ꯊꯣꯡꯕ ꯆꯥꯖꯔꯅꯤ. ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯆꯨꯁꯦ, ꯑꯗꯣ ꯀꯦꯃꯦꯔꯥꯗ ꯈꯨꯊꯤ. ꯑꯗꯨꯒ ꯁꯤꯒ ꯕꯤꯔꯌꯥꯅꯤ. ꯉꯃꯣꯛ. ꯑꯗꯣ ꯆꯥꯖꯔꯒꯦ. ꯅꯨꯡꯊꯤꯟꯒꯤ ꯑꯆꯥꯄꯣꯠꯅꯤꯅ ꯆꯥꯗꯣꯏꯁꯦ. ꯍꯥꯎꯗꯤ ꯍꯥꯎꯔꯦ. ꯑꯁ 이 ꯚꯤꯗꯤꯑꯣꯁꯦ ꯀꯦꯃꯦꯔꯥꯁꯤꯗꯤ ꯂꯣꯏꯔꯦ. ꯑꯁꯦꯡꯕꯗꯗꯤ ꯐꯖꯩꯌꯦ ꯃꯆꯨ.
ꯃꯦꯒꯤꯁꯦ ꯑꯩꯅꯗꯤ ꯈꯟꯕꯅꯦꯕ ꯈꯔ ꯀꯪꯉꯒ ꯐ꯭ꯔꯥ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯒꯦꯅ ꯑꯗꯣ ꯑꯣꯏꯍꯧꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯏꯁꯤꯡ ꯌꯥꯝ ꯊꯣꯛꯈꯤꯅ ꯚꯤꯗꯤꯑꯣꯗꯤ ꯁꯨꯝ ꯅꯝꯅꯤꯡꯕ ꯑꯗꯣ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯤ ꯐꯖꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯝꯃꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯅꯝꯕꯅꯦ ꯇꯧꯅꯤꯡꯕ ꯄꯣꯠꯇꯣ ꯐꯖꯔꯗ꯭ꯔꯥ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯩꯁꯦ ꯄꯨꯛꯇꯤ ꯊꯜꯂꯕꯅꯤ ꯑꯩꯒꯤ ꯄꯨꯛꯁꯦ ꯁꯨꯈꯨꯝ 2-3 ꯃꯨꯛꯄꯗ ꯑꯩ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯗꯒꯤ ꯇꯧꯋꯤ ꯑꯆꯧꯕ ꯕꯣꯁꯇꯥ ꯌꯥꯝꯅ ꯊꯝꯃꯤ ꯆꯤꯟꯗꯗꯤ ꯆꯥꯅꯤꯡꯕ ꯄꯨꯛꯇꯗꯤ ꯆꯠꯕ ꯌꯥꯗꯕ ꯐꯤꯅꯤꯁ ꯂꯧꯔꯦ ꯁꯤꯒꯤ ꯂꯩ ꯒ꯭ꯂꯥꯁꯁꯦ ꯌꯨ ꯊꯛꯄꯒꯤ ꯒ꯭ꯂꯥꯁ ꯃꯥꯟꯕꯅꯦ ꯀꯃꯥꯏ ꯅꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯅꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯀꯃꯦꯟ ꯕꯥꯏ ꯍꯥ